Mahairoi masing yamna pubana khudong thibata natana mahaida pukning changhandre. Maroi nakupigi kumai ngasidagi Moirang Campus Sajepta Haukre. Amadi Manipur Youth Football League February ahanba chayol lagi hauragani. Kurumzari Times of Manipur nungtilgi pau mening tabiri basingbu LUCHINGBI taram nokchari hauzik pau sandong na pizari Mahairoi puthok pusin tawriba gari singda capacity tagi hena masing yamna pubana toina khudong thiba thokan matanatana mahaida pukning changba ngamandre haina Manipur Commission for Protection of Child Rights ki chairperson Sumati Bala ningthauzamna nungnangba phongdokre. Wafamasi implementation of Supreme Court guidelines for safe and secure transport facilities for children haiba wakalonda National Commission for Protection of Child Rights NCPCR amadi Manipur Commission for Protection of Child Rights MCPCR ani kushamnaduna ngasi Palace Compound da laiba lamyan basanglenda pangthokhiba nongmagi oiba workshop thoramda phongdokhibare. NCPCR Northeast Cell and Education Division ki Senior Technical Expert Oiriva Paresh Saha Manipur Police ki IGP John 1 Clay Khongsai amadi School Education Department ki Commissioner T Ranjitsu saruk yakhe. Thoramadu Sumati Bala ningthauzamna makataraduna Supreme Court ta Mahairoi Singh puthok pushin tawriba gari singda asoi angam thoktanabagi damak piriba niti niyam sing lamdam asida chada marfudaragi mathakta thabakta onthokpa ngamdre. Masimak yamna laibak thibani Supreme Court na piba niyam gi matung ina school bus amadi van singda first aid box fire extinguisher gi mathakta yaufam thokpa safety measures sing loinana gari sing asida Sangadaba machu school gi maming telephone number sing Manipur dadi mapum phana thabakta onthokpa ngamdre. Masina Mahairoi singda khudong tiba thodok kaya tattana thoannabagi maram ama ohele khudai asigi tungi yumbirel oigadoriba Mahairoi singi pukning wakhal amadi hakchangbu fana thambada khudong chadaba kayasu mayok dahalibani maram aduna aikoina tangai fadana indaba yadaba niti niyam sing thabakta onthoktuna Mahairoi singna mahai tambada hena chaukhatnaba honasi haiki. Paisa tahanbagi mawongda angangsing ase kogi yenau pubadona ngari nambadona namaga puba aduga school yaurakandadi masado kogi tired oiba adagi yamna hectic kayo he masase yamna free oijadaba aduga handraga sumayum handraga sumuk yam waba adugumba angangsing aduda moida education gi mangan pinabagi da bibi ba adugumba kanji adugumba situation sing adudagi punna ko ngasigi numit asda resolution amadi soidana lawminase. Ngasigi thoramadu saruk yakiba Manipur Police ki IGP John 1 Clay Khongsai na mahaki warolda law enforcing agency ama oina Manipur Police dasu Mahairoi singi punsida asoi angam thoktanaba thabak kaya paikhatli angang singa mari lainana ke singda police na matam chana thabak lokhatuna thokhaningdaba thodok thoktanaba kanna hotnari school gari singda Mahairoi masing ka hena pubagi hainabi ama leiriba asi Manipur Police ki maikaidagi su ahen mamiting changduna yengsilagani hiram asida commission police Mahairoi singi mama mapa amadi guardian sing mateng pinaduna thabak tongminanaba tangai fade haiki. The police department is always there to assist and help any of the stakeholders. We are equally stakeholders in the implementation of this Supreme Court's guidelines for child safety in transportation, especially for school children. I wish all the best for the workshop. I hope that especially the stakeholders and parents also will equally take part, make it a very interactive session. Progressive Farmers Foundation Moirang Campus Sajep nasinduna anir suba maroi nakupi kumai ngasi Imphal East ki Moirang Campus Sajep ki Star Club Ground da ngasidagi haukre
Kumai asi haudokpagi thoram aduda Horticulture and Soil Conservation gi Minister Thongnaujam Siam Kumar, Progressive Farmers Foundation gi President Khoshnam Netrajit amadi Khurai Assembly Constituency gi MLA El Susintro ahumna mathang sitna Chief Guest President amadi Guest of Honor oina saryakhi. Development Protection United Voluntary Organization Nambolna Nambol area da niyamkai na changlakpa mitop sing yengshinmagi sharuk ama oina ngasi su Nambol chingmangda inner line permit yaudaba dan Manipuri ani thengnaduna pharba matung Nambol Police Station da ain gi oiba thabak lokhadaba ngasi ayu kusinakre. Development Protection United Voluntary Organization Nambol gi office da pangthokpa paugi mifam amada organization gi president ti khaba khumana phongdorakpada Faraba Miyoi ani adu Uttar Pradesh tagi Fauji Singh Chahi Kungamari Apokpa Mahavir Amadi Raipurgi Hirapur dagi Raseti Chahi Kun Apokpa Chanpal Kawe Makoy ani Nambol Chingmangda Ayuk Angan Bada Fi Yonduna Leiringai check Tobada Mayek Singh Daba Asamba Adhar Amamam Pairame Inner Land Permit Yauramde Adudagi DPU Ogi Office Puraklaga Makatana Manipurda Lining Lavadi ILP Lauraga Lainaba Wadi Shanaraba Matung Asoy angam yautanaba Nambol Police ki team amada sinakibani matana Manipurda leiriba kabara sanba singna nan Manipuri sing laklagasu ILP yaudaba miyoi thambigano ngasi fagat kiba miyoi ani adu Imphal da leiba Royal Hotel da tha amorongi mamangdagi leirakpani miyoi kun lakminabada mapan amadi hotel du thadoktuna chatkre taramathoidi leminari haiki District ki orasu aduga leiriba singje Taurokanda koi kaya yamna koi mamangda koi atopa Manipuri sing aduga atopa mitomian jaching kayam yamna koi gi state sida leibage haibuda ongdang sarbe taurokanda hariba sing do leibeya taba aduga mayamama yariba sing do koi khandongmina duna koi athu matamda koi tawonjaningi haiba wafamasi government ge maigeda koi thamjari Hauzik paugi marak thana ten break Officer in charge Ballroom and Allied Service Center Takelpat Imphal West na Kanghanjari Madudi Training in Basic Weaving for Powerloom gi Taramathoi Suba Batch ki Training Lakliba February tang ama English ni subna kundagi hauraga tha ani chathajagani Mafamna Powerloom and Allied Service Center Takelpat Takel Industrial Estate Imphal West Thawa yauba training asibu pamjaba miyoi singna akupa moral gi damak lakliba January tang kun manga English ni subna kun fawgi manungda Officer in charge PASC Takelpat contact obiu Wabiraganu, Medilena Pung Kunmari Chupna, Adungi Yumda, Medical Oxygen Tinba Lakpatanatana, Installation Tawa Yabagi Kudong Zaba Pijeri, Masitanatana, Darkar Labor Oxygen Regulator, Amadi Makal Kudimaki Oxygen Marks and Singba Produktuna, Miamgi Mateng Pangzeri. Loinana Anab Singamari Lainaba, Makal Kudimaki Medical Equipment Sing, Foldable Bed, Suction Machine, Regulator, Monitor, Nebulizer, Wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adom sunga sima call tawduna tanabiu aikhoi contact number 9205987988 amadi Play Store da changbiduna Medline F download tabiu Pakhong ama chalake alune chahi amagi plan tawge haradi phau pambi thabiyo chahi taragi plan tawge haradi u pambi thabiyo
Chahi chamagi plan di. Ichabu afaba school dam biyo. Icha kaina afaba school haidi. Lanai coaching to bugi awaba lehendaba. School du da dum changne na coaching to honba. Mama mapaga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Smart Universal Academy Sekmaijin Kunalda Academic Session 2020-21 gi oina pre-nursery dagi class 9 phawbagi admission hawjare. Class 10 gi examination da chahi taruk thangna na chama da chama pass tawriba Manipur gi akhanaba school oibaga loinana international amadi national award kaya phangliba school ni. Rural standard ta world class education piriba school ni. Akaknaba Sydney hena kupa marol gi damak mobile number sing asida contact tawbiro. Smart Universal Academy, the school of the future Manipur. Break ki matungda makataba pau pizari. Imphal West ki additional SP Operation Amarjit Lamabam gi mideng makada ngasi ayuk pung taruk makai dagi taret ka minute nipu mga fauba Imphal West Commando na Imphal West ki tongan ba mafam kharada tiba humbagi thabak re. Tiba humbagi thabak chathakiba mafam sing adudi tera lokrakpam laikai tera amudol akham laikai amadi Bijoy Govinda maning laikai gi bara santokpa yum sing yauna yumthong chanida tiba humbagi thabak chathaki. Thiba humbagi thabak aduda punna miyoi chanipangi sak khangdokpagi thabak paikhatki adubu thoidokpa mifa mipundi yaukhide. Chief Minister N. Birena Mahaki Kendra gi miyamga unavagi numit hayeng thokagani haina Chief Minister gi Personal Secretary S. Rajan Singh na thadorakpa cherol amana hairakli. Ningsing bayabadi mamang thada leibaki achin malaibana Chief Minister na Kendra gi miyamga unakhidavani. Chingtam ani nungsinabagi mari fagatnaba pandamda Mau Imphal Market Coordination Committee gi makhada Mau Sentinels Council na chayol khudingi pangthokpa mafam hongduna phamba Mau Kaithel ngasigi oina Imphal East ki New Chekonda famkhre. Ngasi famkhiba Mau Kaithel aduda Mau Sajau Bilestagi laktuna mana masing yolivi and kainina TOMTV da fongdorakpada asumna open market ama sinbiduna mana masing yonbagi thorang ama sinbirakpa asina senthok lambi hengatpada mateng oire haina nungaiba fongdokhi. Loinana mana masing leiba lakpa saikhom sukkumanina asumna organic oiba chingdagi purakpa yensang napi chaba phangba asina masa mau fana thambada achobo mateng oiragani hairi. Na mapam pibasi yamna harawe yamna nungaijare adubo asidagi henna yaragadi sidagi henna phajaba nungaiba aduga kaino promote tawbiba haibisi aikoina ni pame yam confidence leiba haitare engonda aduga sabadasu yamna thothot lawba hawba adugi damak leibani Maman gidi yamna kanna khenaba oide iman manai haba ko adugi damakte imana se aidi mako akhoi sida yam toina tawe ningse konje makoi na jujon banungai habagi ko akhoi jati suna tabana aduna makoi gi laani haide imade yam harawe. Imphal West District Police ki nupi yauba commando gi team amana ngarang numit yungba matung mung ama makhai rom taba matamda Pripak BC gi maru oiba nupi member ama fare haire. Fagalaba nupi adudi thokchom ave Elias Ichal Leima Mapuroiba Kularas Paitei Leifam Mongsangai School Erektagini Haire Mahak Myanmar gi Hensing dagi numit nifu mangani gi maru oiba training fanglaklaba misak amani hiramasigi matangda Singjamai Police Station da case ama register tawkre haire. Nakalamromda hairiba numit asimaktasu atopa Imphal West ki commando gi team amanasu masana masabu Pripaki Corporal ni haizaba miyoi ama fare haire. Faraba miyoi adudi sarungbam Saitajit Elias Kanta apokpa tomba leifam Singjamai wangma Baigavati Laikai mahaki army number 2213 ni hairi. Hiramasigi matangda Lamphel Police Station da case ama register tawkre hairi. Loop ke ming sijanaduna bazi macha Elias Maramba Elias macha KCP People's Work Group ki hiram amatada mari leinade. KCP People's Work Group sembada baji macha koba yaude Paikhomba Elias Lenin hariba miyoi asidi Delhi ki jail amada leiri haina loop asigi PRO chingkhai nganbana thadorakpa cherol amada khangalakli. Hauzik paugi marakthana amka suhana tenma break amatang lominasi.
Wabiraganu, Medilena Pung Kunmari Chupna, Adongi Yumda, Medical Oxygen Tinba Lakpata Natana, Installation Tawa Yabagi Kudong Zaba Pijeri. Masita Natana, Darkar Labor Oxygen regulator amadi makal khudingmaki oxygen mask na singba puraktuna miyamge mateng pangje loina anaba singa mari leinaba makal khudingmaki medical equipment sing foldable bed suction machine regulator monitor nebulizer wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adom sunga sima call tawduna tanabiu aikhogi contact number 9205987988 amadi play store da changbiduna Medillion F download tabiu Breaking matungda hauze amuk sanabagi pau fangbigani. Ahanba RK Joychandra Memorial Under 13, Under 15 amadi Under 18 Youth Football League All Manipur Football Association ge meeting makhada Manipur Youth Football League na sinduna pangthoklagani. League asigi matangda ngasi Chingmairongda leiba Classic Granda paumi singa unaba aduda League asigi Management Committee gi thangjam naubana fongdorakpada saruk yagadoriba team singna category ahumata saruk yagadabadi Club singi home ground ama leigadamni player sing selection tauba asi All India Football Federation gi CRS method taugani mahakna makha taraduna league asi February gi tang ani dagi haunaba pandam thamle category ahum asida team nipan nipana saruk yagani home amadi home away match ki leigani winner team singda trophy amadi sel oina lupa lakh ani pigani amadi runners up team dana lupa lakh ama pigani team singi coach sing yamdrabada D license paiba coach oigadabani haike Paumi singa unaba aduda saruk yakiba MLA RK Imona fongdokibada pangthokadoriba league asina state asigi football masanada career semba pamba players singda kanaba kaya piragani hariba makhal asigi league asi India gi oina state na sinba asi Manipurna ahanbani miyam nasu hariba league asibu support tawbiu haina makhata ke Paumi singa unaba aduda amfa gi official singsu saruk yaki Club can register up to 25 players per age group, and all players need to be registered through the CRS system of AIFF, which gives us there will be no discrepancy in terms of age. The coach of the said teams should be a minimum of D license. At least one coach. We are not saying that under 13, 15 and 18 should all have a licensed coach, but at least one licensed coach should be there present in the entire club. Kadi tauraga hena Manipurda sportsmen singi pagalakadra hana kalubada ai wakanjida masi youth league se yamna emfagi sutungda hena aphaba foundation ama leirna aduga players sing puthokpa ngambada hena mateng oiba yabada masi ama tauragadi already koi state league ka sanadana leirabnina masi naha singi amatang semba yaragadi haibe wakanjida lakpani National Sports University NSU Manipur gi meeting makhada ahanba invitational football tournament nasi Khumbalampak Men Stadium Imphal hodokre numit tare ni chathagadaba football tournament asida Manipur gi football team nipana saruk yakani ngasi hodokpa numita NSUA amasung Manipur University gi team anina sanava hodokhe ngasi ayuk phong kiba Manipur gi pauche singda kari kari maroiba pau yaukibage haibdo mayam puna mungtang khangminasi lamjingba times Gambir Singha laikidabagi chamaga marifu taruk suba kumon thorom pangthokre thauba singna kadai phauba ngamkhei ngaklambage habadu ngasigi mirol sina khangphom thoi chief minister SSA Ramsagi Oza Singna khongjang sangsinaba sem sakre Assam Rifles hongdokinanaba memorandum pishinkre Brown Sugar Sunglamba Factory Thugai Kre Potlam Singh Phagat Kre Sangai Express Laibak Ningbadi Lu Tongda Yaugadabani Chief Minister Sahi Taret Khuntakpagi Phibam Nahuna Laklabra MP District Hospital Ahum Medical College Olagani DM University Laingak Namieng Sangdre MU gi Professor Amana Lupa Lak Nimfuhum Doi Haihat Kre Pokna Fom Maharaj Gambir Singh Laikidabagi Chahi Chamaga Marifu Taruk Surakpagi Kumon Thoram Pangthokre Athoba Singh Ikai Khumnarabadi Apunbagi Saktam Sagat Palaigani Chief Minister ILP Chatnabadagi Nungtigi Mapal Lamgi Mi Chamri Rom Manipur Chang Haiba Khangle
उखाइनबा सो मिलगी पोलम कया बिष्णुपुर फॉरेस्ट ना फागतख्रे नाफना फैजांग खुलदा लैरंबा ब्राउन शुगर फैक्ट्री अमा थुगाइख्रे नहारोल की थौदांग एमयू कैंपस की असम राइफल्स की पोस्ट होंदोकिनबा सरकार होटनरी लेबाक नुंसीबा हैबसे इसा इसा की ईदगी यावरकदबनी चीफ मिनिस्टर थोंग ननबोबी मफम खरदा निंखाइरे आर्ट एंड कल्चर मिनिस्टर ना यंगसिनख्रे जनवरी 10 SSA अमदी रामसा की ओजासिंगना अकनब खोंजंग संसिलगनी एसोसिएशन आई लिगता क्वालिफाई ओइदुना पार्टिसिपेंट तौबा ngamba लुपा लाख यांखै की ग्रांट पीबा हौरगनी चीफ मिनिस्टर इचेल एक्सप्रेस महाराज गंभीर सिंह लेखिदबगी चामग मरिफु तरुक सुबा कुमोन स्टेट की थाक्ता पांगथोक्रे लेमिनरीबा फुरुप सिंगी मरक्ता नुंसिनबगी अपुनबा सक्तम लहलबदी शांति लेबा साउखटपा स्टेट ओरकनी चीफ मिनिस्टर रिस्पल लेखाई ताद्री सेंटर लीडर सिंगी अयाबा ngairi सोतिन कुमार अथुबा मतमदा थादोकदबनी बोडी SSA रमसागी ओजा सिंह सावरे खोंजंगी मतम लेफ्ख्रे सना लेबाग मैदिंगु गंभीर सिंहा अमसोंग नरसिंहा निंगसिंख्रे निंगथौरोल सिंगी मरमदा इरगा थेटकदबा वारोल सिंह खोमजिनबा लोइरे चीफ मिनिस्टर IM नागा सिंगी लम पुनसिनबा इंडिया गवर्नमेंट ना सखंगले सीज हॉस्पिटल दा म्यांमार मचा अमा किडनी ट्रांसप्लांट तौख्रे पुवारीगा सागोनरकलबा थोंग नंबोनबी निंखाइख्रे हुएन लानपाव जिरीबाम टुपुल इम्फाल रेल लंबी की टनल सिंह हुटपदा यूरेनियम थेंगनबदगी टनल मनुंगी लैबाक सिंह मणिपुर की मपानदा पुथोख्रब्रा हौखिबा चही 3 असिदा हाई स्कूल लिविंग सर्टिफिकेट एग्जाम दा पास तौबगी सांग नुपा महेरोइन हेलबसु हायर सेकेंडरी एग्जाम ददी नुपीनि हेली वर्ल्ड लाफ्टर डे ना लाकपदा लमदम सिदा ngasi मथौ तारिबा असि नोकननबा नते नोखनबनी सौग्राकपम हेमंता इरईबाग थौलगी चुरचानपुर डिस्ट्रिक्ट हॉस्पिटल सिंह मेडिकल कॉलेज ओलगनी डॉक्टर रंजन महाराज गंभीर सिंहा लेखिदबगी चामग मरिफु तरुक सुबा कुमोन थौरम पाक्सना पांगथोक्रे मरईबाग नुंसिबा हैबसी लूद तोंगदा यारकदबनी चीफ मिनिस्टर स्टेट लेवल लोरोई फेस्टिवल फयेंग द पांगथोक्लगनी अरोइबदा मरोइबा पाव अमुकना पिजरी Mahairoi masing yamna pubana khudong thibata natana mahaida pukning changhandre. Maroi nakupigi kumai ngasidagi moirang kampu sajepta haukre. Manipur Youth Football League February ahanba chayol lagi hauragani. Hauzik phawbagi oinadi Times of Manipur nungthilgi pau matang asida losinjare mideng tabiriba singbu amukana kuramjari.